Nagaland form oikibagi itihas Ingres ki minayot hilangdagi Bharat independent phangle haibabu independent phangbagi mapung oiba sakta madudi puraktri maramdi Indian state sing punda duna leirami khodamoina haujiki Hyderabad Kashmir tongan baning thosing na palami masi tungda annex oikhi masi gi suwari lei Haujiki Bharat ase oibagi laknarakpada North East ki state kharaga problem khara face tonaba taki masigi manugda Nagaland su amani Nagaland Karamna India da chanki kari condition ta leirami madu yengsi Nagaland Myanmar ga border share tawi makoi da khungang ama lei khungang du ki khaibuk amana ngasi su atopa country ki saruk oiri Nagaland tribal look chama henalai amasung makoi gi haunalon chatsu culture su tongali Nagaland da punna lon tra mga muksat nei English na official language oi 86% Nagaland gi mi sing Christian dharma chali tribal haibo wahayasina inter naga singbu pulap na khangali British ki matamda Kohima se British ki main base oirami ngasina Nagaland gi capital city oiri Naga singna mapungoi na taba mafam singbuna Naga Hills haire ching singdagi kanaba mayam lowba yabana British singsu masigi mihauba leiki source ki matungina 1881 da Naga Hills British India da chingsinki adubu real dadi Naga singna masagi apambaga loinana British India da changkibanate makoin oppose toki akan bana pusinki bani mikha ponna lining da bagi protest kanna tauki amasung 1918 da Naga Club from oi Simon Commission lakpa matamda Naga sing haiki aikoi na phanaba taujage nakhoi chatpi khro haiki 14 August 1947 da Naga singna makoi independent ni haina declare tothoki numit asimakta Pakistan su form oiki matam gi tareng asumna leiraki Pakistan independent oikhre adubu Naga sing phanghaudre Jawaharlal Nehru na makoi bu anyhow yahanki adubu 1951 da Naga singna referendum ama Nagaland da same ki NNC Naga National Council 1946 da masibu form toba Naga neta angami zapo phizo masigi matang da yamnamak alert ni referendum asigi maroi bawafam amadi asini Nagaland Hindustan dagi tongan na freedom da leiba pami sini matam dugi Prime Minister Jawaharlal Nehru na referendum asida yaba ngamloi haiki Bharat ki maikai dagi asumna hairaki Naga area sing officially tongan banate Assam gi manung chanduna leirakpani sarkar gi masigi wa asidagi Nagaland gi leader Fizo na step amaga lokhalaki adudagi 1956 ta mahakta Naga Federal Gov NFG form tauthokle masina Naga singi underground gov oiki government amato igedabani Indian gov adubu samasya wede maramdi NFA Naga Federal Army makoyesina Nagaland underground gi army oirami problem ase solve to bagi damag Indian government na operation tawhalli 1956 ta Indian government gi pressure kalakpada Naga leader Fizo East Pakistan haibadi hojiki Bangladesh ta chenki NFA army sing chaithokre khatna Indian army khara laithok lure adubu second world war gi experience lairaba Naga army sing Indian force singa mafam kaya da akan ba khut soknaki Indian army na ngamlaroi khanglabada Indian government na peace ki wafam puraki amasung Assam ki saruk khara piraga Nagaland ga wa loisinasi haiki masigi matungda December 1963 da Nagaland rajya ama oina India da chanki masigi peace pact ase aduk laiba sunate masigi mangda 1960 da Naga people convention gi misinga Jawaharlal Nehru ga point tara trukta wa khara thamnaki maduda yauri Nagaland gi saruk khara Britain na Assam da pusin kibado madu pitok kadabani haina masiga loina Bharat ta chalaba matungda Kashmir da 370 article imposed tobugum Nagaland da 371 article chatnaki masina Nagaland special status phangki Masina loidri Assam ga border gi issue leiba do solve togadabani aduna 1971 da commission ama form tawi adubu commission asigi wa Nagaland na yakidri masigi result na 66 hectare gilam haujiksu dispute ta leire Assam amadi Nagaland total 434 square kilometer border share tawi masida administrative tarukta khaidokli masibu sector A B C D E F haina kawi sector sing asina leiba jila sing Assam da tai Nagaland ki demand ni sector A B C amadi D ki total area 12,883 square kilometer Nagaland da PUC ni amasung masi ekhoi gi ipai puna palakpani lairakpani amasung 1960 ki 16 point da su P ni haikibani
अमरोमदा असम हाइरिबना एरिया असे चही चामा मांगदगी असम की ओइना लेरकपनी अमसुंग केंद्र सरकार की माइकैदगी पिथ्रोक्रो हाइबसु हाइरक्ति मरम अदुना अखोई करिगी पीनी हाइख्रे मसिगा लोइनना असम हाइरि नागालैंड ना बॉर्डर एरिया सिंग मकोई की टोटल लैंड 660 स्क्वायर किलोमीटर खोपचिंदुना थमख्रे मसिगी मनुंगदा 422 स्क्वायर किलोमीटर की लमदी जिला अमेगी मनुंग दतनी असुमना चिंगनदुना लेरखी मसिगी प्रॉब्लम असेल सॉल्व तौबगी दमाक 1985 ता सास्टी कमीशन फॉर्म तवी कमीशन असिना स्टेट अनि की बॉर्डर एरिया मागी डिमांड मतुंगिना सॉल्व तौनबा हाइबनी अदुबु असम की माइकैदगी कोर्ट की मतेंगना सॉल्व तौनबा हाइरखी हाइबगुमना असमना बॉर्डर इशू असे सॉल्व तौनबा सुप्रीम कोर्ट तजंकी मसी 1986 तने मसिगी मतुंगदा सेप्टेंबर 2006 ता कोर्ट ना रिटायर्ड जज अहम की लीटिंग मखादा लोकल कमीशन अमा सेमबनी मकोई की थबक बॉर्डर की रियल इशू खांगदोकबा अमसुंग सॉल्व तौबा कमीशन द रिपोर्ट अदो कोर्ट पिथौख्रे अदुबु रियल सिचुएशन दी हौजिकसु रियल सोल्यूशन लेट्री